आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव इम्फाल इसकी टेलीपैथी दा ngasi ayu anganbada sakti leraba bom ama pokhaikre asok apandi yaude Manipur da ngarang mioi tara mangan omna covid positive oibagi chang chada amadasmik amani Atmanirbhar Bharat bu mapung phahanaba honabada leibak asigi maheroi amasung naharol singa punna thabak tawminanaba Pradhan Mantri Narendra Modi na apil tawri amasung handakta Ludhiana court bom pokhai khibagi thaudokta mastermind oikhiba Jaswinder Singh Multani Germany da phare Laibak asina COVID vaccine dose ko ti chama yankhai yongna kapna bo hotringai cherek asida anobo corona variant thorakle hairibasina amuka sunungnang ba po halle phibam asida ikhoina tabiriba miyamda hek yaba makhai athuba matamda vaccine dose suna kapthokpina ba amasung atopa miyoching vaccine kapada mateng pangbina ba appeal tawjari laichat asidagi ngak thokna ba chambat hong ahum asi inbiyo face mask sokpiyo phutaruki social distancing tambiyo maimit amade khut cha chengna hamdokpiyo COVID-19 के मरी लाइन अब ई पाउ सिंह दमक नेशनल हेल्पलाइन नंबर सिंह 0112397846 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385241166 अमसुंग 1800345381 ता फोन तौबियो हौजिक मपुंग ओइबा पाउ ngasi ayu anganbada Imphal East ki telepathy da sakti leraba bom ama pokhaikre police ki pauna hai telepathy da leba godown amagi mamangda ngasi ayu pung ohumlom tarakwa aduaida bom adu pokhaikhibani thaudok thokphamda Imphal East district police singlaktuna thijinbegi thabak chathaki adubu thaudok aduda asok apandi yaukhide hairi amaromda Pradhan Mantri Narendra Modi ki Manipur khongchat ki mangoin ana police na akanba chekin thawrang lokhatle chingnaba mafam da police na thi humbagi thabak chathari Manipur da ngarang puna sample singama zamri tara taruk test tawgi manung da mioi tara manga nauna positive oibagi chang chada amadasmik amani rajya ge hakchal bibhag na ngarang numidang wainam thopa cherol amada hai ngarang ge oina COVID-19 lai chata mioi amata sikhiba leite rajya asigi oina hujuk phawda sikiba punba masing lisingani supna ani shure mioi taram doina naba phaduna discharge tawkhre naba phabagi chang chada marfudrani pandasmik ani taruk yaure hujik active case samamari phulairi Marak asida Omicron positive oirba tera yangkhom lairak-tagi mioi adugi maramda Imphal West Jilla gi district surveillance team na makhata na thijinba amasung darkar leba thabaksing laukhatli Omicron na naraba mioi asigi imung manungi mioi tara taruk RT-PCR test tawbada mioi ahum di COVID positive oikhi atai negative oiraba mioi ching aduna numi tara marini home quarantine tawna pa khangan kre mioi isna cycle semlubo workshop ki mioi ahum mahangna unaruba lekai adumakta digi mioi ama amasung pandukan phambi mioi amasu numi tara marini home quarantine tawna pa khangan kre hairi University and Higher Education Digital Support Scheme UHEDSS Shiksha Mantri S. Rajena ase hawdok lagani Department of University and Higher Education Manipur na sinduna ngasi nungthil pung ahumda DM College of Teachers Education Imphal da pangthokadaba tawramda scheme asi Shiksha Mantri S. Rajena hawdokadabani Thauram asida Manipur Sarkar ki Chief Secretary Dr. Rajesh Kumar amasung Higher and Technical Education ki Commissioner Sri M. Hare Krishna IS su saruk yagani Meghalaya ki Upamukhyamantri Preston Tinchongna hairi Shillong Saharda traffic jam oiba hengalakliba asigi yanglaga Rajya Sarkar na thuba matamda Sahar sida lairiba maru oiba Sarkar ki officing anobo Shillong ama semduno hongdoknaba tawragani Paumi singda Tinchongna hai thaurang asi tungkoina chatnagadaba mawngda paikhatkani Sahar sida gari masing hengalakpana maram oiraga lambi chathok chachinda khudung chadaba chawna mayoknare masi athuba matamda kokhanaba honagani
Sikkim gi Rajapal Ganga Prasadna hairi mangonda piribe security gi masing hantha lagani wafam asi Mukhyamantri PS Tamangda kangankre mahakna hai miyam gi khudungchana bagi damak raja asiki Raj Bhavan su ayuk pung 10 dagina numit ungba 12 phawba aduga nungthil gi matamdana pung 2 dagina 3 phawba hangdok lagani Kendra ki Griha Mantri Amit Shah na hairi mayai kabani sa amasung drug sing thengnana bagidamak Narendra Modi sarkarna semkhiba zero tolerance policy thabak tong thoklagani mahakna hai leibak asida chathariba drug supply network maru phangna muthatnaba honagani New Delhi da ngarang Narcotics Control Bureau na sinduna pangthokhiba mipam amada wangang bada Sri Sahana hai Pradhan Mantri Narendra Modi gi leibak asidagi drug maru phangna muthatpa haiba thaurang asi thabak oina pangthokpa tangai phataba mani maramaduna naharol amasung mahiroi singna drug ki mayukta punna changsinduna thabak paikatpa haibasi tangai phatabani tabiriba pawasi akasbani Imphal dagani Atmanirbhar Bharat pung mapung phanaba honabada leibak asigi mahiroi amasung naharol singa punna thabak tawminanaba Pradhan Mantri Narendra Modi na appeal tawri Kanpur da ngarang pangthokpai Indian Institute of Technology Kanpur gi 53 suba convocation thoramda wangangbada Pradhan Mantri na hai mahiroi singa achoba manglan amaga loinana thabak khuding mai paknanaba hotnagadabani Mahakna hai haukiba jahi 3 asida mahake sarkarna Atmanirbhar Bharat pung maipak annaba honabada thaurang kaya lokhatkre amasung maipakpagi lambida changsilakhi Mahakna hai Atmanirbhar Bharat pung maipak annaba honabada IIT mahiroi singi achoba thaudang lei Sri Modi gi Kanpur khongjat manungda sahar sida paikatpa metro rail project sangakhi Pradhan Mantri na hai Uttar Pradesh asi double engine sarkar ki thak yaunanaba lepalaitana changsilli mahake khongjat manungda Binapan ki multi product pipeline project su sangaki Amaromda Pradhan Mantri Narendra Modi Uttarakhand gi Halwani da hayeng chatkani mafam aduda lupa koti 8 sangarom changna paikhatpa project kaya sangagani amasung jataw hungani madugi manungda project kul humdoi paikhatnaba jataw hungani project singa sing manungda ithailau phong lambi housing health infrastructure industry sanitation amasung drinking water supply na singba yauri Tha si kul doida Ludhiana court of bomb pokai khibagi thodokta mastermind oikiba Jaswinder Singh Multani Germany da phare mahak Irfat shahar dagi German police na phabani Punjab ki Ludhiana bomb blast Mumbai amasung Delhi amati atai shahar sing da chatakiba terror attack ta achoba thodang laukhiba misak amani Multani asi IS haina saugatba Khalistani ki activist amani mahak hujik German ki custody da leiri amasung Bharat ki investigator singna wahang pawhang chathari Leibak asigi oina hujik phawbada COVID vaccine dose ko ti chamani phumari gi mathakta kapkhre Haksel Mantralayna hai ngarang khakta da COVID vaccine dose lak 53 hena kapkhi hujik phawbada ahanba dose gi oina COVID vaccine dose ko ti marphu humdoi lak marphu da 3 hena tika thakre ani suba dose gi oina ko ti 58 lak 10 hena kapkhre Leibak pumbada chathariba vaccine kapagi thabak asida kendrana Rajya sing amasung Union Territory singda lemna COVID vaccine pibagi thabak chathari Delhi da COVID-19 ki case hengalakliba ki yenglaga school college cinema hall sana khonaba amasung miyam tinba maphamsing khudakta gi thingjin khre numidangi matamda pung 10 dagi ayuk pung 5 phawa night curfew thamkhre Amaromda Delhi Disaster Management Authority na Delhi Metro amasung bus sing chada 50 rom tamak chenanaba amasung passenger sing masing hantahanaba su hukum thokre dharma gi oibe laisang sing hangani adubu visitor sing changbadi yaroi hairi Marak asida Punjab ta mathang thagi 15 dagi COVID vaccine dose suna kaptaba sing miyam marapta changba yaroi haina Punjab sarkar na lauthokre Rajya sarkar na nangno thokibo hukum asigi matung ina COVID vaccine dose suna kaptaba sing athuba matamda kapthoknaba hotnagadabani Loisilakpada COVID-19 dagi ngak thoknaba vaccine kapthokpa face mask sopa futaruk lapna na leiba khuzamadi maimi taru tanana thamba haiba achamba thong sing asingang na chakpinaba amuk hana ningsingjari aroiba da maruai pa pau amu hana Imphal iski telepathy danga se ayu anganbada sakti leraba bom amma pokhai khre asoka pandi yaude Manipur da ngarang mioi 15 na COVID
पॉजिटिव ओइखि पॉजिटिव ओइबगी चांगचादा अमा दशमिक अमानी आत्मनिर्भर भारत पु मपुंग फानबा होनबदा लेबाक असिगी महिरोय अमसुंग नाहारोल सिंगा पुन्ना थबक तौमिनानबा प्रधानमंत्री नरेंद्र मोदी ने अपील तौरी अमसुंग हंदकता लुधियाना कोर्ट बोम पोखाइखिबगी थौदोकता मास्टरमान ओइखिबा जसविंदर सिंह मुल्तानी जर्मनी दा फारे पाउलोइजरे।